Shri Ibungogi Mandir Mathaktani Yachangakpagi Lai Seba Tawbagi Pibana Mandir gi Thongjilda Barti Semli Aduga Mandir gi Churi Makhada Leptuna Hailei Kabok Haibok Semna Mamon Tauna Pibada Yenglami Joli Pibada Yenglaga Tapna Kaurei Dasna Piba Yenglakte Chumna Adum Khumlei How Ho Piba Sharma Kari Haige Thaurani Kari acting no Mina Nungsina Kauraga Adumain Khumnabra Asuk Fazana Kumisidi Yare Nasak Fazaiduga Haying Mina Film Kumoga Haradi Yare Film da Flop Chatlani Piba Handakti Tauramba Mathaudo Leplaga Jolly da Onsile Flop Nati Hitni Chatuis Hero Haido Aine Kangaba Hayu Film ga comedy aise karamba heroine karamba director cameraman music director costume karamba loina hay nangnabu pamadi loin tawge talle mina heroine kumhanbadi piba na get mi yengi phagi tawbani aigi heroine di nang leisidi film gi tanati nang di aigi punsigi heroine asengba asengbani lause kangsi paro Film gi rehearsal oina ibungogi seba phangasi hairaga piba duk maira chukhatlaga barti haiba hokre nakaldaso jolly piba de yengna nokfet tawna lai kangsi khinglai